Koki CSO Walking Committee Urkhulgi Maikaidigi Tang Tarani Thahum Inglisingani Kunga Taruk Sirol Ama Thokpaga Loinana Koki CSO Walking Committee Urkhulgi Maikaidi Akan Mamongda Thankogin Baite Say Nifugani Toy Shuraba Son of Led Sampau Baite Thawai Koki Beles Kamzong Amasum Thangboy Mang Kong Sai Say Kuntragamanga Suraba Son of Kaipau Sangkai Beles Urkhul Mamai Mamit Kumaga Asiba Sang in a Punkiba do Akan Mamongda Walking Committee Siki Makedigi condemn Tarakli Makoi Mamma Mamit Kumbagaloina Makogi Makuching Si Matung the Kibagaloina Atau Baposakna What Panable Lurba Matung no Mina Kaptuna Hot Kimne Wapam Palakli Zoin Search the Mama Sankar Gibelezeramasum BSF personal sing yauna thibuhum sathaba matamda tang tarani thui thahum English singaniga kunga taruki ayuk sarona pung nipan makhai muk taba matamda hariba haksang singasi phangma ngamkhibani haina pali yamna horrific oiba crime sigi matana committee singna authority singdagi demand sing tarakli hariba demand singasi laikhidraba thawa yaudra haksang singasi bu hatpada perpetrator oikiba identify tawgadabani phagadabani amasum makoi sibigi dandi pidriba phawba asi boksang singasi makoina claim tawraiba wapam ahanba number 1 point thamli ani suba point dana community asina urkhul police ta thajaba thamdre maramaduna cycle kangpokpi police ta hariba case asi register tawbugo loinana thigat hangadabani haba wapam ahum suba point dana hariba case asi investigation taunabagi damakta National Investigation Agency NIA da handed over tawgadabani transparency amasum impartiality lainabagi damakta mari subada se minister Manipur gi Yumnam Khemsana athubda tangkhulgi miyoi traveler kunga mathoibu mai pakna authority amasum mahaki office gi resourcing seasonara kana kankhiba aduga samandana loinana central government su yamna proactive oiba mongda hariba thagosigi matangda justice prahangadabne wofam yauna palli Koki community tangkhul fellow Christian community singa laminabada mamangi matamda secure oi haina khalamba adu haujikti in danger oi haina feel tawreba wafam yauna urkhul da leramba Koki village sing kangpokpi relocation mafam hongdok piro haiba aikogi praja sing safety amasung protection oina bagi damak thaiba wafam yauna manga suba point da panmaga loinana aroiba point maru oina thamlaklibana hairiba demand sing asi phangdriba phawba Imphal Urkhulambi asi total shutdown lokthokle haiba wafam asini justice phangdriba phawba khongjang handokloi haiba wafam yauna phongdorakli Mitay amasung Koki wathok serakta nagad amuk target torakpa Manipur gi miyamgi amagi marakta nungsina handanaba singsep thajenduna khaibung tahanaba sinba miyoi illegal immigrants sing lairabra haibigi sauna singnaba lairi laiba asigi border state oiriba Manipur amas Myanmar gi ngamkhai Lana logi wangba hura lona da sanglakhiba sin Koki jaugi apapa makalgi lan gi kusu khulai paiba lalholup singna makhoi gi khongloi natragana sungoi oina sisinaba sing ifut gumna leptana sangsilaktuna khunda laita sinba amadi drug lalonbe gi thabak sing sathabadagi hendoktuna furukki apunba saktam thugainaba landarakhiba loikham naidaba wathok lairi India government ki policy oina state asida illegal immigrants sing sanglakpa thingnaba lengana thabak paikhatpa haurakpa amadi popi thaba drug lalonba thingba umang kokthokhtuna anauba khul semba thinglubadagi haukiba English singaniga kungo humdogi me humdagi sin Koki zau narco terrorist singna mitai singna nongmai sindon onsinduna war crime sataba haurakhiba dugi waroisin haujiksu purakpa ngamdana lairi laiba asigi policy oina state lengana lokhalakpa khongjang gi mayokta lepagi mahutta misa miyamna nongmai sindol onsinduna paktak mihat chathaba haibasi terrorism gi lisani landarakhiba Miss Lamhen Tuhen Basingaduna, Makoi Lamdamasugi Yellow Mini Hajinduna, Puari Semsin Bagi Iroina, Makoi Singito Eva, Tongan Balabak Sim Nava demand of Hibasi as a wishing Navamani. Landas the Maralaza the Bamuisani Humpu Henbegi Tawai, Kamutak the Pikamlan Crepe. Mio lising humpu henbegi mayu meke mai tha duna tangoi olan kibedegi lanjadara kibesing lengana hangba relief camp sang jupam lor kibesing gi manung degi mio ikra masa masa gi khul gi mayum singda hanjin baukhre adubu lamen tu enwe sing state asigi miyam gi lifeline oibedana tana atai state singi fauna lambi national highway thingjinduna thamlakhiba du central government na hangdok hanba ngamdana ladi
पुनमक्सिंग असिगी मरक्ता ख्वाइदिगी ngakpa amadi political gi agenda amagumna wathok asigi waroisin puraknabani haiduna central government muknariba mitai amasum koki ani gi marakta sangthok sangsin gi athingba thamba buffer zone sem khiba aduna kanglup ani gi miyambu tokai ta hanbagum thamlibasini lamen tuen basing gi tongan balaiwak sem na demand adu koki jogi MLA singna lengak pathap singna duna makoi masagi station thadokibada lenga amadi makoina election thengnarakhiba political parties singi makai digi logyoba action lokhatpa leitabadigi maning tamna thadoktuna thamlakhiba sisu political gyoba lauktuna ba amani hairutabigi maram leibra habisini central government state lenga ki lusingba resign to honduna assembly animated suspension da PR thamjilakhiba lila loiduna anobu lusingba khanduna miyam ge lengak thamlabasu laifam thokpa minister masing suna hapa ngamdana leidi adubu thoklibe irang asida lamen tuyen basingna nongoi kapagi makol ta kidrabasu wathoki mapung phabu waroisin purakpa leithri tokhai belengak siembada sagolamba koki MLA singi marakti gi lengak siembada yorakpa amadi sagolakhiba sina waroisin gi makeida khomang saksilakpadi lawi adubu mite emisung koki ani gi marakta tangdulai ta purakna bigi khomang saksilakhibi serakta koki singna naga singda amuk target tauba horakhibagi wathuk asi hena sakthuraku yabagi phibamda lerakibasina state gi phibam kari oirakadagi haiba tamangamdaba phibamda leraklibasi lebaktibani lamen tuen basingna yelhaumi kanglup singda nongmai chindol onsinduna lauma pu yongna tanbegi landa sathabangamlaklibasi gi marumda mapangal kanba saglot pa amalairabra Haukiba Mars ki tang taraganithu English singaniga kunga tarukta combined team state force amasum central security force ngi apun bakhu mana mara lejadraba tangkhul naga civilian kunga mathoibu tekta kaidana koki militant sina hostage oina nungthil gi matamda Sangkai Village Litan police station ki manung sanbadagi phaduna pukhibada rescue tawungam khreba wapam yauna tangkhul naga longna phungdokpaga loinana koki militant singna phawada hostages oina yaukibani haiba senior citizens nupi amasum angang yauna punna urkhulda amuhana district administration police tangkhul civil society organizations sing punna apunba singna urkhul amuhana safely purakpa ngamle haba wafam yauna pali ahanba first hand report oina makoina rof tawkhibasi koki militant singna sarana paisa oina lakh nipan ga lising yang khaiga mangani aduga valuable oiba personal items sing samna hairaba sana gari mobile phone amasum satra singi educational documents sing yauna huran bikre haba wafam amani mihat pasing phana ba kotuna pungni fuga nipan ge matam tharakli Urkhul district koki ani hatpada senaba sing pungni fuga nipan gi manung phagadabani haina state government taksin baga loina karigumba masibu thabak to onthok taba tarabadi village volunteers sing na masagi lama masumia mangaksanaba tangai fadaba thabak sing lokhatkani haina committee on tribal unity kotu kangpopi na akan bawpum thambakli kotu gi serol amada thawai koki khul gi thangin baiti amasum sangkai khul dagi thangboi mang khongsaibu halamagi thawdo si ganindi makhoi ane ma NSN IM ni singna ba khulai paiba tangkul lalhau singna nongmaina kaptana hatkibane duga atopa mi amana makhongna nongmaina panbadagi lekatnari haidi masina koki singi mayokta ethnocentric narrative promote tawani masi manipur gi minister oiramba ama amasum ningthawna thokwan bani haina sumaral sirakli